NIA court security ki section thorang kham thengna lokatli court awar ki matamda central amasum state forcing deploy tawri Yunnalenga ki Ministry of Home Affairs MSA gi makhada mapangal kanna leba sigi mapum khudimappu jurisdiction oina konsinduna investigation unit am oina lairakliba National Investigation Agency NIA na lokatpa casing gi well Imphal gi uripok Serap Court Complex ta leiba Imphal East amasum Imphal West ki District and Session Judge ki court sing satharakpa amasum haujik su makatana sathakadaba case khra lehurabasu court complex sida laidiba NIA gi special court oina designated tawraba court ani sida security gi section thorang sing pekhatrabasu tha asigi nipana Thawal district ki khangabok ta leiba District and Session Court Complex ta hangtokhiba exclusive special court Manipur NIA gi security gi section thorang kham thengna lakri Manipur sai kya gi mamang gi outlaw underground organization sing lerakpana makoi gi activity sing lakshina bagi damak tholakpa thawdok sing gi matang na matam gi Manipur lengak singna Ministry of Home Affairs ta haijabadi gi case khara investigation agency si da khusin aduna thijin humjin bagi thabak sa tharkibani asiguma case makal sing asigi manungda investigation gi saruk mapung fana losinduna NIA gi casing khutpai na yabagi ayaba pirakliba designated case mani sida charge sheet file torp yakhre designated court sing asinasu charge sheet sing adu yumpham oiduna Equisni haiduna maral sirak liba miyoi singe matakta charge frame tawbu yakhre amasung makasa tharakpa wayel gi sarukta prosecution witness PW defense witness DW na singbagi masin hangbagi thabak phaw sa thaba yawre adubu me ohum English ngani ga kungo humdoi digi Manipur kanglop masil gi tamthiraba lan tholakpadigi masigi manung sanba thawdok kharagi case singsu Manipur lenga na Home Ministry da haijabadagi ministry no official oiba order sing thoktuna NIA gi Guwahati Delhi amasung Imphal leiba branch office da kusindarakibagi maram asina investigation agency asina Manipur thokpa thawdo wathok singi matangna lakatpa case singi masing tapna yamkhalakibani maram asina NIA gi tungan branch office na case lakhatuna investigation sa thaba case singi well sa thanabagi dama tha sigi nipanis minister Kemsa na High Court of Manipur gi Chief Justice M Sundar ga kusamaduna Thawal district ki khangabok ta leiba District and Session Court Complex ki building da NIA gi exclusive special court Manipur hangdokhibani court asi hangdokhibaga panthadana hana NIA gi case ngi well sa thabagi ayapa piramba session court ani da leirakhiba case khara yauna agency asina nauna lokhatpa case puna taraga taruk tha sigi kungani thoi fawba anobu court asida well sa thanabagi dama transport torokhrabani makatana su investigation agency asina register tawduna lokhatpa thawdok khara gi case singsu anobu court asida puraktuna well sa thanaba thawrang tawribani hadi Seraksida Urkulda Leiba Punjab National Bank PNB branch tagi yamlaba senfam singlu tawduna lawkiba thawdok case yauna Manipur gi land gi manung sanba thawdok khragi NIA na lokhatpa case ta mara leibani haiduna charge tawraduna tha sigi taraga mapanda relief camp na sangjupam larokliba IDP ama phawba yauna miyoi tara fort kipani NIA na nawhuna na fagalakpa miyoi tara sigi manungda Manipur gi anakpa masum arapa mafam singda koina satuna Lansa Tarakiva Singbu Mayuk Nariba Arambai Tingol gi Thawmi Mari Yawbadigi Masigi Mayuk Tampaki District Mangagi Miyoi Sing Maruina Maira Paibi Nupi Sing AT gi Miyoi Sing Phajin Bayaroi Makoi gi Maraliti Makoi na Pairama Kusukulai Sing Governor na Tawrakiba Appeal gi Matu ina Lenga to Kusina Krabani Haidaduna Makoi bu condition amati yawduna athuba matam thadorakadabani habigi demand takšiladuna akan makhungjang sing sangsilakibni ngarang numi jungba matung nasu kwa kaithel apun mamaira paibi lupna kaithel asida makoi maribu thadorakadabani habigi demand takšiladuna wakat khungjang sangsikhi NIA na tha asigi taraga mapana tungan ba case singda accused sing na haiduna charge tawraduna phajinkiba Paraba matungda agency asigi anauba court puthokuna makhoi custody da remand lawduna wahang pong sa tharaba matungda remand gi matam loiraduna haukibi irai numita court asida NIA na judicial custody remand player tawraduna puthorakhibada court ayaba piduna AT gi miyoi mari amasum atoppa amapuna miyoi manga numit asida judicial custody remand lawkhibani hansu pawusta makatana phundorakli Kuki singa dolai thabida Meetei sing hanjilakpa yaroi haiduna protest tawkraba matungda sei homena lanjinaраglaba dolai thabigi imung taraga mangagi miyoi singna mayum yengma sangmara paumi yauna atopa miyoi sing yahon khidri
May ahuming lisingani kungo humdoidigi hauraklaga Manipur amasum Union Langakna Waroisin Puraktabadagi Haujik Sahi Mari Sangshilakliba Manipur gi Lan gi Thaudok Singna Maram Oiraga Lanjanarakuna relief camp Singha Sangjapam Lauraklaba Matung Ngarang Ahan Boina Dolai Thabidagi Selakpa Imung Taraga Mangagi Miyuisina Mokogi Pokham Haurakpam Oiriba Kulasida Amuhana Kunda Laitana Bataurangi Manungsana Sangshin Baukre Dolai Thabidagi Lanjalakpa Imung Taraga Mangagi Miyuising Ngarang Ayuk Pung Taraga Makhairom Tarakpara District Administration ki official sing security force sing amadi Kokomi gi Thaumi sing loinana Makoi gi yum sing gi phibam yengsin basang rupani Makoi na sai ahum hena Thadok lamlaba yum sing gi phibam yengsin basang bada security gi oiba maram ni haiduna Imung Taraga Mangagi Miyoi nataba Paumi sing yauna Atopa sing gi athingba piduna sangan kidi Paumi sing sangandraba phawbat masa masagi yum sing gi phibam yengluraga thoroklaba matung kunja singna Fongdorakpagi matung inadi makogi yum kai singadu maina tumna thadokhiba madi sei om hena lainurdraba matungda hauzik hekta sangsinduna leiba yabagi phibam oiramdre ki matam sangna lainaraktabana yumgi akoibesu napi haujinduna songjelaure asiguma kaya siningthina sengdokna bigi khongthang hana paikhatpani hari haribe imung taraga mangagi miyoi sing hauzik Imphal East ki songbung amadi sajuwada hangliba relief camp sing sangjapam lauduna leiri Dolai Thabi Kuldagi Puna Yum Kok Kuntraga Tret Lairabasu Ahan Bioina Yum Taraga Manga Kunda Laita Hanabiki Tabak Lokotpane Panmayabati Dolai Thabi Degi Lanjeluba Meetei Sing Amu Hanjin Handuna Kunda Laita Hangadori Havigi Pau Pangmadigi Nan Kuki Sing the Tolaktuna Resettlement Gimayok Rally Zakibale Kramane Ngarang Kunja Sing the official Amadi Security Force Singa Yumamasum Kulgi Pibam Ying Shiluda Pam Daba Tadok Toktana Security Gi Akan Masiksing Tharang Sing Lokotki Yengsin Kongsida Sarugya Kiba Kokomigi Convener YK Direna Paumi Singda Fongdorakpada Imphal East District ki District Administration Shilakpagi Matungina Dolai Thabi ki IDP Singi Resettlement gi Damakta Ahan Bigi Waina Yum Kok Taraga Mangagi Miyoi Sing Khangatlaga Masa Masagi Yumgi Pibam Amadi Inkwal gi Akoi Bigi Pibam Yengsin Kibini IDP Sing Bu Masa Masagi Mayumda Hanjin Hanabgi Lengana Lokalagli Kongthang Sing Ekoi Punamangna Mateng Pangminaduna Sai Ahum Hena Mayumda Sang Magamdana Leraklaba IDP Sing Hanagi Pibamda Hanjin Hanaba Honaminasi IDP Sing Khudong Sada lakpa matamna kokomi amadi IDP sing kusamnaduna thabak tawminaganeki Priyas NEET Biology ki maikaidagi nungairaba pausel ama puduna laksari NTA NEET UG 2027 NTA NEET UG Foundation Course tha nipan amasum tha taruki mathangsin ayuk pung manga amasum ayuk pung taruk tagi lakliba jungi tang punga mapandagi class haujaragani hena nungairiba pau mana NEET Biology takpada sahi tara hene experience lairaba masida natana former guest faculty Department of Biotechnology amasum Department of Life Sciences ki EMU gi oja singna takpi tambigadori masida natana ahenba khudong chaba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tonganu hostel facilities thamjari akupa marol gi dama hauzuma contact tawbiro akhoi telephone number di 7005534385 natragana 7005376151 ni Minister ma ki loina biga lining thau sana mahi de sengba haiduna ingsikpa mara tappa pudakna ba thawni khrei sana mai lining asi Meetei khakte gi nati Manipur pumba gi ni khemsan Sanamai lining asi Meetei furu khakte gi nati hairaduna lining asi di Manipur apunba gi ne masu Sanamai lining asi Meetei khakte gi ni haiba apikpo wakhalon thadoktuna lining asi Manipur pumba gi ni haibisi ekoi puna khangminasi haina Chief Minister Y Khemsa na phongdokri Mauksa gumna ngasi Imphal gi ahanba battalion Manipur Rifles ki campus ta ladiba lining thau Sanamai temple bo na sinduna inga gi thanil lumita pangtorakpa Sanamai senghong gi thoramasi maphamasi gi haying khongbal ufong yumpham da lining laisun ga loina na pangtokpa athoiba mithunglen oina saruk yaraduna magna phongdokhibani thauram sida LSTB gi vice president oidiba Kairau gi MLA El Ramesor Chief Minister gi loina bi yumnam ongbi Zaibala Manipur University of Culture gi BC Professor Paunam Godindro LSTB gi Maibarel L Ibungo Luwang LSTB gi former member K Bomsa Meetei Marup Meetei Ipaki Secretary Angomsa S Gojendro Meetei amadi President T Gulamzana Mathangshina Thauramapu amadi akanaba mithungsing oina sarugyaki
Thauram gi manung chana lamdam sigi tuan tuan mafam digi lakpa miyoi kyana ngarang ayuk angan badigi hauna laining thau sanamai gi sanglenda singbi sengba haiduna khunjau laisauna ba sagai salai sauna ba sakthong sahong ngahong na ba laibak mara tapna ba madi punsi nung sangna ba thauniki singi mafam singda khundari sanamai laining satpa furup sing maru oina sothe funal maring amadi kabui fruki miyoi kya sar yakhi ngarang thil pangthu ki basing hong magi thauram lis minister yumnam khemsan amadi maki loina bi zaibala na laining thau sanamai gi mafamda singbi sengba haiduna laibak ingsikpa mara tapna pana ba thauniki thauram du minister na makha tana hakibada yelhongai digi hauna inga gi taraga mangani panbasida ibodau sanamai gi sing hong bagi thauram pangthok tuna lakuni namichi sanamai laining chatpasing yamna maru oibu nomini namichina lakpada laibak si ingtappa mara setpa panba amadi sahong hong thauniri lamdam sida khunda minari furuk pudi nungsi sanana laimina basu thauni sakhi sanamai laining asi Meetei khakte gi nati Manipur pumbagi ne masigi khudam di ngarang sing haibigi thauram sida singi mapong kya da khundari furuk kya laktuna saruk yari basini khunda minari ba ekoi nungsi sanana amat oini hingmina sena su phungdokhi Manipur gi RD Department Nemcha na Delhi da pukre German Tiger Road Legalize tounaba pressure pikri RD Department gi ayama sentang kangpok pita thadagadori bra megasandra Manipur lenga ki Deputy Chief Minister Nemcha kipgen Rural Development and Panchayati Raj RDNPR Department Delhi da pukre Department asigi makok tongbo official sing New Delhi da kauduna closed door meeting pangthokduna German Tiger Road Legalize tounaba pressure pikri haina thajanari Ministry of Rural Development sinduna New Delhi da leiba NASC complex ki si Subramaniam Auditorium ngarang digi hauna nahan dagi hauna ngarang phawbo pangthokiba National Rural Development gi Conference 2026 thoram yauna bigi mingda kaukiba Manipur government gi Rural Development and Panchayati Raj ki Commissioner amadi PMJSY gi maruiba Chief Engineer yauna atoppa engineer sing Sadar Patil Mark Liba Manipur Bawanda Numit Karani gi mamang gi Deputy Chief Minister Nemcha kipgen kauduna unarakibani unakibadura Deputy Chief Minister gi makedi gi PMJSY gi Chief Engineer amasum Superintending Engineer in charge ta ain gi wangbada semkiba German Tiger Road asi legalize townaba pressure kya piri haina media sina phangu pawgi likhuna man haidi pawgi likhuna duna hai mifam madura German Tiger Road legalize townaba pressure pi bidana tana PMJSY Yaona Department asigi makhada lakpa phansing gi sada tarasu Deputy Chief Minister masada pirakadabani haina akan mapoktak pikhiari Hiramasigi matangda Congress Legislature Party gi leader Kaisa Megasandrana media tu akanan hai handak numit khrani asida Deputy Chief Minister Nemcha kipgen Manipur gi RD Department gi officials sing Delhi da koraga sathariba thawang si logi wangmadani thawdu asina Manipur gi lengak lon asi kadai faw thajaningai oiribegi habdo asabu hang oiraki Magna hai housing engineer sing Delhi da kauraga tauri basi kaktanatana RD Department gi thadarak sanfam singi manungda asauba saru amati kangpopi kaktara thadagani haibigi paw amasulakli punama asi Manipur lenga ki Chief Minister asi matik sadabana oigadori bra natragana Manipur asi Nemcha kipgen palabra haina ohang torakli illegal infiltrator ki matak action lokhanaba mi pham pangthokadori lakli July mapana Home Minister Amit Shah na share loduna laiwa asita tuan state singi lairiba DGP sing saruk yaduna awang muthaki mi pham pangthoktuna laiwa asita thengnari be illegal infiltrator ki issue ki matangna khanagani hari laiwa asita ki state kudima ki DGP sing saruk yaduna pangthokadoriba awang muthaki mi pham asi India lengangna laiwa asita ain kaina sangsilak diba mati khunda laita aduna lairiba immigration singbu detect tauduna deport tauna wiki lokolak diba khongthang asigi manungsana pangthokadaba mifam amani mifam asida leiba asida thengnari be illegal immigrants singbu detect tauduna deport tauna wiki mathau taba maru ebe strategy sasinaba document paiduna sathariba infiltrators sangi network amadi ain kaina leiba asida sangsilaktuna matam ge gi mamang gi khunda leita duna leiriba infiltrators singi SCS sing asi enforcement directorate assist tawduna thamna gi matang nasu kupna khanagani hari masida natna leiba asida thengnari be illegal infiltrator gi issue si mai pakna thengna bangamna bagi dama state police amadi central lenga ki makhada leiriba IB RAW NIA amadi ED na singba mari lenaba agency singi marakta coordination laina thabak tawna gi matang na sukupna khanagani hari
ningsingba yabadi haukiba nongmani ni asigi mamangda Home Minister Amit Shah na New Delhi da pangthokiba Court ki mifam amada saruk yaraduna leiba asida thengnariba drug trafficking gi issue asi mai pakna thengnaba ngamnabagi matangda India lengana lakliba sahi ahum asigi manungda paikhat kadaba tongan action plan amasu release tawkiba laikhrabani hari Kuki singi tangai fadaba polam sing security na ngaklaga purakpada liangmai nagagi khul kya da irang thokri Kuki singi tangai fadana sangba polam kya Imphal Tamenglong lambi da security ni squad tawraga purakpada lambi asigi tuan mafam singda liangmai naga singna thattuna thambadigi sawna irang thokre Kangpokpi district headquarter dagi punagari kungani pa lom da sana thakna bi hidak nang thak yauna tangai fadaba polam sing amasung Kuki furuki miyoi kya yauna security personnel sing ngak selaga purakpada thaudu odu thokibani Nahan numijung bada Kangpokpi town dagi Imphal Tamenglong lambi da kilometer taraga marirom satlaga leiba liangmai gi khul ama oiriba sawangkining khulda thokibani phiba madura security force amasung khunja singi marakta ngehak muknaba thoki adubu security force singa khunja singa wari sanaraba matungda kanboy edu makhatana satlan kheri aduma puharibu kanboy edu mafam adudagi kilometer manga taruk rom satlaga leiba liangmai gi khul thonglang atongba amasung thonglang akutpada athingba piramkhi mafam adugi lambi singda yotpi na singba kya yungsilaga thamlambadagi escort gari mangarom pangsaroikhi maduna maram oiraga security convoy aduna mafam aduda amuk pallaga laiki haidinasu pawu sida makhatana phongdorakli atopa tendakwa pawmana deputy Chief Minister Losi Dikhona Zika gi mute singona khrei Manipur gi deputy Chief Minister Losi Dikhoga Japan International Cooperation Agency Zika gi delegation team amaga Manipuri da laiba civil secretary ta ngana khredi Zika gi delegation gi team aduda senior representative Easy Wakamatsu representative Nishihara Riol Suki amadi Zika gi development specialist Ninsta na saruk yakhian su pawus na makhatana phongdorakli